America ki President Donald Trump na India ki mathakta tariff khara hena impose tawkre masigi matangta wari ase yamna kanna lina khrabani khanglo wapam ne adu tariff ase impose tawkre matungda India da kari impact lakani masi khangpham thoi India ki pot purwakta di impact lakloi maru oida USA da chatliba pot chai sing ase kari pot no maru oina chatlise masidani impact lakadori se adu ga companies sing adu ki employees sing dani problem lakadori se makoi ki income out dani problem lakadori se masi kari no hai matamda pot mayama India daki export tawi USA da USA ki kanglupna mi singna madugi du lay aduga mokoi use tawi India daki USA da chatpa haribse masigi tax amadi USA na han daki mahusa na laudana lakli generally around 25% tax asidi han daki support laudana laki adubu aikoi gi mathakta Donald Trump na masi punishment ama pibani kari gi punishment masidi nakoi Russia daki oil lawi ama lawi masigi pot ase nakoi tawganu haina haipatan nakoi yate haituna koina punishment oina pibani 25 amag hapchin khraga huji 50% oikre masi country mayam amada oide USA da poche yon bakanglup Vietnam lairi Bangladesh lairi makoi gi around 31% khaktani laurise Pakistan dagi su event yamna India gumna hojik yam wanghante India dadi especially 50% ni thamkrise masi tani yamna India ro nungai drise maramde USA hamati India gi marakta asuk yamna luna kangdaram laga aikoi gi mathakta asuk yamna makoi na impose tawkhibase haidro so masigi tariff ase 50% lobagi time ase oikre 27 August tagi houkhre hojik India da yam kana nainari se kari potano aikoi gi India ki poche ase ata mobile yamna hera takat ki dorse maru oina textile hairo textile ki poche phi rol makhal mathel ki masi USA da India ki chali phi ama ke mobile lupa cham pi base hojik tariff ase 50% impose tawkhre bani na USA da chakraga 150 di yuan khagani khudakta mamal si tang khagani so USA ki customer na India ki madu ki pot to handagi ko use da don lag e season nei phayai ba khangi ngasi hek dukan da natraga showroom da salaga madu ki pot to mamal hanglo matom da han 100 piram base haujik ti 150 piram khagani aduna maram waraka USA ki customer cha hu hannan jakragani es tangman khra lawro hetuna matawa sumna makoi hangani Vietnam ki pot to kyano Bangladesh ki pot to kyano aduna maram waraka makoi ki pot to low price weapon malda ki lay din sakre aduna loss ase masigi point asidani ani su bamana India ki jewelry se yam chatli se ni export oi jewelry sida ekoi gi samudra de khunba moti hira masi punwa si challi sini aduga pearls makhal mathel gi precious stone nung masi India da yam export oi masigi mamal ase han rupa cham lerba to 50% amaka maudagi henga kragani adugi potu yolok matamda USA ki customer na low ke hai matamda madu mamal tanglam lagani aduna makoi dagi hu hanna chakraga topa sector dagi chakragani masigi tapna impact ama lakpase India pot loromba makoina hantakiba makoi customer na lowba masidagi stock exchange to trouble lakadoriba masini hoja kam kan nei narise masigi loina India dagi poche mayam chali aikoi cheng sida makal mathel ke baram nungsiba cheng kaya masid su India daki America le chatli masigi cheng sing chana bathakna pa pot pe mayam chatli masida su mamal si sat launa ada haget krabita hojik pot ase yam lairoi atuna aikoi ki India ki public madu product liba madu ki sector da job tawriba makoi da problem la kadori se so India na 25% penalty ase pikra matung da masibu hanthan nabagi damakta yamna kan official ki site ngang na khona ba mati hojik yam kan chathari sini adupu masigi finalize tawtri America ki demand am lady nakhoiga Russia ka closeness oi bi adupu makhoiga business tawriba makhoiga oil trade tawraka makhoiga oil hongna lawraka nakhoini chini yoliba masina Ukraine da problem heli nakhoina pisidagi pot lo bai Russia gi yam kana Russia gi economic tem boom moidini aduna maram masigi pot ase tokiba numita nakhoiga amaka wa ase loan naraka amuka masigi tarif se hanagi fibam da purakebe yai sini hoji hairisi adubu hojik phawbada madu finalize oitabana tarif asida laikre aduna hojik hairiba sector sing asida maru oina impact oiba tare masiga loina na
ꯑꯩꯈꯣꯏꯒꯤ ꯁꯨ ꯈꯣꯡꯎꯞ ꯆꯄꯜ ꯁꯦꯟꯗꯜ ꯑꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯏ ꯃꯁꯤꯒꯤ ꯑꯣꯏꯅ ꯇꯦꯛ ꯃꯣꯕꯥꯏꯜ ꯔꯤꯂꯦꯇꯦꯠ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯣꯠꯁꯨ ꯑꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯁꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯁꯨ ꯈꯔ ꯏꯝꯄꯦꯛ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥꯗ ꯃꯁꯤꯒꯤ ꯑꯦꯐꯦꯛ ꯈꯔ ꯈꯔ ꯑꯣꯏꯕ ꯍꯧꯔꯛꯂꯦ ꯁꯤꯅꯤ ꯃꯗꯨꯒꯤ ꯁꯦꯛꯇꯔꯗ ꯂꯩꯕ ꯃꯤꯁꯤꯡ ꯁ꯭ꯇꯣꯛ ꯑꯦꯛꯆꯦꯟꯖ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯛꯇ ꯈꯔꯗꯤ ꯇ꯭ꯔꯣꯕꯜ ꯂꯥꯛꯂꯅꯤ ꯑꯗꯨꯕꯨ ꯐ꯭ꯌꯨꯆꯔꯗ ꯃꯁꯤ ꯁꯣꯜꯕ ꯑꯣꯏꯔꯛꯀꯅꯤꯗꯤ ꯍꯥꯏꯅꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯗꯒꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤꯁꯤꯅꯤ